Hi ma'am, I'm Mr. Chance. Ngasi video sidi mayam hobudagi loy phawba yengbidragadi ma aina haining liba wahai wata si mayamna gyan taroi mayamna losin pam khangbiroi ko adu video si chingna yeng targa su khangoi aduna video si tangai phadana hobudi loy phawbudi yengbiu atai kesuna te maram je ai isagi tawbe furniture house se aina pijari bo offer ase lupa la amadagi hawna pibo offer ase kanaguma kharana targa pibiyo natra kanaguma kharana la amadi ju hanthana piyo na haiba mi su yawe ado aina angamba tawliba posi ai isa si leiduna tawbuna te ai su lara masani adubu huji huji thokliba manipur gi irang ai tare manipur irang sida bagi relief camp da leiba bagi isilinaw isisan adugi isi sing hai tare moi gi mayam gi kaya ni luhong ni ngak thok pa targa so aina direct ona mateng pang modu ngamdabni na moi da insang charam to yo siang charam to yo pi budu ngamde aduna makhoi na luhong ni ngak pagi timing du lak pu kanda aina lupa la ama da pi bo farasina khidikang mateng oigadra khanja dan to bani yam ka hana kan na ina tung na to bo sunate aduga mioi kharana su sum haibire nangna tawrido soire khole tawen haye ai soiga tawu nate ingona yam ka hana kana tunga tawu nate adu tabagi ti lam hairise pura tarabne aina lupa lam da bi si kana gumba usang ama da he koi bai tare si lamaga lising kun sa di moi gani aduga kitang kakhala pi bo oi tar gana lamaga lising hum da ga pi ba aul bo joi aina hanthar ga pija bai wani ko mya asida aina mateng do chatlaga pangu du ngamdabnina tangai phadra luhong ba relief camp ta leiraga luhong ba sidi samoi san haganda kaino ma kariani upu ma kang thom to si pining ngena ko do supham nobam chafam adagi magi thamoi khang du leidabnina karai dagi chatlaga tawraga potu pigani pidab ya tamina adugi step tu da ina kiditang aigi side tagi mateng asi pang boy kari ona oiraga aino offer si pijabani masida ina kaina kana sendong oiraga tawraga pibana te adu lupa lama da pi bo offer ase lupa lama di babu khitik tang tatharaga pibusu yai pibu ngamani tawjage aduga asida ina hekta si poche lobi daba yade haiba makti natte aigi channel asida mayam nungsibidana 2k subscriber lan musu ngamjare mayam gi minungsi dei ko asigi su yenglaga ain offer si pijabani adu kari haini ikhoina kaina kanna ina khunna adagi u ka si jam khaidana adagi hekta jama tawduna tawunate adubu mayam apamba mayam ni singlakpa potade pinari pot mayam dagi sukta talana isop tana hai tare asida phajaba mawong phajaba item da aina pigani especially ona ikhoigi relief camp ta leiba isile naw sing dadi pot lupa la ama hairise kariguma makhoina lakpa taga la ama dagi tathana aina pigani ana isinaw mayam so haijari relief camp ta leiba khaktagi sunate ko koi lairaba isinaw sing hai tare isamok se lair haujarak banina khangjai isujik su ina khun manate isamok lairi la yam lakpira khangani ai yung kai nungai yai phan leiyo nate aduna luhong ba sita bu senjang ni si khajiktang kharatang oiso mateng oigadra khandana ina sinjabani masida mayamna amuka su tathabiyo na haibodo aina haijaba retu dagi di yam kana tabudi ngamoi adubu apama mong ataba apama design dadi posi semba singba sabadi ai ngamgani adubu kogi relief camp ta leiba mi gi oi targa di luhong bagi thin bada sangba posai tare luhong phom chi nupi mayum da gi nipa mayum thin maje ani makki sar se aina asigi khudong cha aina pijagani haidi aina makhoi da matieng du pangbodu si phau gi sang adi pangmu ngamjabagi aina uchabani aina makhoi da paisa na pibu sungamde adagi siang bora moi do siang merukum to pibu sungamde de nong tingsang saram to chawn pibu sungamde adubu aigi ngamjaba thakta aina pijar upugang thoni khudong chabase lobiraga luhong ikhoigi luhong gaduba leiba isili naw sing hai tare makhoina asigi khudong chabase lobiu
ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯉꯣꯟꯗ ꯑꯣꯔꯗꯔ ꯇꯧꯕꯤꯔꯕꯁꯤꯡꯒꯤꯗꯨꯁꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯆꯔꯤ ꯂꯝꯗꯒꯤ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯔꯗꯔꯁꯨ ꯐꯅ ꯌꯥꯝꯅꯁꯨ ꯂꯥꯛꯄꯤ ꯑꯗꯨꯒ ꯂꯥꯛꯀꯦꯅꯁꯨ ꯃꯈꯥ ꯇꯥꯅꯁꯨ ꯁꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯏ ꯑꯗꯨ ꯑꯩꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔꯁꯨ ꯇꯧꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯑꯃ ꯄꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯅ ꯑꯣꯐꯔꯁꯤ ꯄꯤꯖꯒꯅꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛꯁꯨ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯁꯤꯡꯕꯨꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇꯁꯨ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯊꯥꯒꯠꯂꯛꯈꯤꯅꯤ ꯍꯧꯖꯤꯛꯇ ꯍꯛꯆꯥꯡ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯃꯨꯛꯕꯥꯡ ꯑꯩꯈꯣꯏꯒꯤ ꯂꯝꯀꯣꯏ ꯆꯥꯛꯂꯦꯟ ꯍꯥꯏꯅ ꯇꯧꯔꯒ ꯈꯔ ꯂꯝꯀꯣꯏ ꯊꯣꯛꯂꯒ ꯆꯥꯕꯒꯤ ꯆꯦꯅꯦꯜ ꯑꯣꯏꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯑꯣꯏꯕ ꯊꯝꯂꯤꯕ ꯐꯔꯅꯤꯆꯔꯒꯤꯁꯨ ꯈꯤꯇꯪ ꯑꯩꯅ ꯎꯠꯊꯣꯛꯅꯤꯡꯗꯅ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯍꯣꯡ ꯑꯆꯥꯎꯒꯤ ꯈꯜꯂꯒꯗꯤ ꯑꯩꯒꯤ ꯎꯁꯪꯁꯤꯗ ꯂꯥꯛꯂꯒ ꯄꯣꯠꯁꯤ ꯁꯤꯡꯕꯤꯌꯨ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯄꯣꯠ ꯑꯗꯨꯒ ꯖꯔꯛ ꯈꯣꯠꯂꯛꯇꯦ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯂꯩꯔꯣꯏ ꯑꯗꯨꯒ ꯁꯤꯡꯂꯤꯕ ꯄꯣꯠꯁꯤ ꯑꯄꯥꯝꯕꯗꯨ ꯂꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ